अहंबदा मुरैबा पाव मणिपुर नुंसी चानब असिदा अयेप पीबा अखोगी मी नतबा मणिपुर मचेत ताननब सिनबा मियोइसिंग अखोई पुन्ना लांथेंगमिनदुना मरु फंगना फुक्ततुना लंगथोकिसि हाइना एमएलए डॉक्टर युमनाम राधेश्यामना हाइख्रे खुरुमजरे ISTV पाव मीटिंग ताबिरिबो पुमनमकु तराम नोकजरे पाव संतोकना पिजरे मणिपुर लेरिबा येलहोमी खुदिमक अमना अमबु मतेंग पांगनदुना लेमिनसे अखोगी नुक्सी चानबा असिदा अयेत पपीबा अखोगी मी नतबा मणिपुर मचे ताननब सिनबा मियोइसिंग अखोई पुना लांथेंगमिनदुना मरु फंगना फुक्ततुना लंगथोकिसि हाइना हियांगलम केंद्र एमएलए डॉक्टर युमनाम राधेश्यामना फोंगदोखरे वुमेन डेवलपमेंट स्पोर्टिंग कमिटी लांगमैदोंग मनिंग मखा लेकाई न सिंदुना यूथ गाइडेंस क्लब लांगमैदोंग मनिंग मखा लेकाई मिपुन संगदा कमिटी असिगे अहानबा फाउंडेशन दे पांगथोकपगा लोइनना MPSC न लोबा इंग्लिश नि कुन्निथोय के एग्जाम दा माई पाकलगलबा अमदे बोसेम कोसेम अमदे अतई तोंगान तोंगान बहिरम कयादा मिथोय मिहेलबा महिरुसिंग पुकनिंग थोगतकी MLA न मखा ताना मणिपुर चौखत थौरांग की थबक पुरके हाइरबा मियाम नुंगाय फैना लेगे हाइब तारबदे स्टेट असिदा शांति हंजलक्ट्रिबा फावबा चौखत थौरांग की थबक अमता पुरकपा यारोय मियाम पुन्ना होनदुना मणिपुर महौसागी पुंसीदा हंजिनबा होनमिनसी हाइखी अखोगी नुक्सी चानबसिदा अयेत पीबा अखोगी मी नतबा कांगुदुदी अखोई पुन्ना लांथेंगनसी अखोई पुन्ना लेमिनरगा दुमदुदी मरुफन फुक्तोकसी लंगथोकसी तवदबो येलो मी ओरिबा अखोई मयामदी मतम सामले अखोइन हौजिक वारैसे तंगदु लैताद्रिसे अदना अखोई मणिपुर से साखनबा नुंगायाफो पुरंगनबा हानगी मतम लैबा यानबा लैरिबा नागरिक खुदिमकसे वाखल खंथबा पुनिंग फाथबा तुंगी चारोल की दमक खलगा अखोई नुंसिनेना हिंबा मसिन मथौता Patriotic Writers Forum Manipur na Bangladesh ki saknairaba ahiba kabi AK Serambo Dr. Thiam Suresh Literary English ni kuntaruk piduna ikai khumna kre Agartala Press Club ta pangthok ki bathoram adugi chief case oikiba Manipur Langthabal Kendrik MLA Karam Shamna mana adu lanthoki Forum ki president Naroibam Khamba Luwang Manipuri Sahitya Parishad ki president L Birmangal Forum ki patron Ya School Khwairakbam amasong Ketrimayum Madhavi Serugya ki Thoram aduda Bangladesh ki Manipuri Library and Research Center ki founder Anju Ayekpam amasong Ayekpam Bimol Busu Forum ki Maikaiti ki ikai khumna ki Thoram aduga mari lenana Athokpam Umabati ki lairik ama phone ki Thoram aduda May ahumda yumfam oiraga Saiding Saidinaba Thoram su pangthokki All Manipur Recognized Private School Welfare Association Sinduna Measure Public Examination in School Education Issues and Challenges Haibi Hiramda Nomagi Oiba Seminar Ama Sanzenthongda Leiba Manipur State Case House ta Pangthokre Thauramadu MU gi Dean of Student Welfare Oiramba Professor W. Nabakumarna moderator oiki seminar aduda Manipur College ki retired associate professor Dr. Ilangbam Iboyaima social scientist Dr. Dhanabri Laishram MU gi Department of Anthropology gi head professor Dr. MC Arun Kosem gi controller of examination oiramba Ahong Sangbam Sukumar child psychologist Dr. M. Nabakumar Mitai MA sociology Dr. KH Hilarina resource person oina tongan ba topic singda wangangki Thauram Mari Lenana Association President Joy Kumana Mahiroi Singh Achoba exam oiriba metric amadi class 12 exam singda thingnariba khudong chadaba amadi awaba sing kokhalaga hena fazaba exam ohena papambai pangthoknaba thauram asi sinbane seminar asi ki matungda miyangba tanaraga exam masak fazahanaba mari leinaba singda taksingani haike Class 10 amadi 12 haribe exam sing asida tongan ba yengbada nungai taba masak kaya tholakpa sina marum orakanda haribe exam asida tongan ba laiba masig impact sing asi akoi teaching learning process sing soibra adiga mengi policy digi soibra exam conducting authority sing digi makoi gi negligence leibra haibna singbagi matang da kumna khanna nei narakanda maroi na ngasi gi asina ahan bu oina akangai sing asina thambiramba wafum sing adu association loksin laga akangai sing na thammi sing adu akoi punna khanami narakanda madurigi tarakpa machang aduna government da hena puning loksin oinana bagi damakta akoina authority singi bafam da kusina bagi thorum amasu akoina pangthokna ba sem sajari
Mega Manipur School Yaral Patki Kunmathoi Suba Mapokumon ngasi school asida pangthokre thoram aduda Wanghai Kendra gi MLA TH Arun Kumar Mega Manipur Society ki BOZ gi chairperson Takhelambam Sana Jauba Environment and Climate Change ki director Dr. T Brajakumar Nachingba Sarugya ke thoram aduda class 10 exam amadi 12th exam da mikok thongkraba Mahiroi Singh Best Teacher Award amadi Most Punctual Staff ki mana Singh yenthokhe thoram aduda TH Arun Kumar na phongthokibada School da lairi khak tambiba ki mathakta khunai asigi afaba mi oinaba tongan bathabak thoram sing tambiba tangai fade school campus te ki thorak laga mapal dasu fazaba thaksi kasi lehna bahaurak liba angang sing seminasi haike education haraga akoina Africa da mai pa Africa da ma khaya amena sangba aju ga donati masida ko tamdo to mate gyam dai gre ko discipline da kangde ishagi ka to ko kangde ko no bi kangde manglang mangba kangde ko ni mose ko loila mak sa sa sida leiga da bani ko acho ko manglan mangga da bani ko acho ko manglan manghe wang ka be hendri atu ko sida ni la problem ko ge hai sa ga de ko na ba yam kan batai tambo ge loi banai da ba mayam ma ge du wakal profession du da ko hona ga Tasengna apa video yang mengisoi no igani apa sidi na mo igani apa sidi na mo igi hai tara gani apa school darka lai 1976 Model High School Metric Batch Forum Nasindana Model Higher Secondary School ki conference holder Board of Secondary Education Manipur Naloba High School Living Certificate Examination English ni kuntarukta mai pakraba Model Higher Secondary School ki mahiroi singbu okpagi thoram pangthokre thoram asida school asigi principal G Gita Devi Thambal Mari College ki retired principal Professor K.H. Mohan amasung Birmangal College ki Physics Department ki retired head of department Professor Y Devendrana maroiba musing oina sarugya ke thoram aduda Sarachan Thiamna School asidagi English machamapan humfutara tarukta metric pass tawkraba matungda haurakliba school asigi mahiroi singdasu pukning thaugatuna madik chapami amamam oirakpaga loinana Manipur imaki seba tawrakpa ngamlagani haike Paugi marakta natembe break amata longminase Dada Ibe makigano Ada betamo sige yung se XTTM na check sin na laksila ka tamgrabani ne Dadarang se juhar habaga amta kiderbo asumna mayam na machalbo option dugum masige yung masibu asoya nan ko da batagi XTTM na napseli XTTM juhar habating laptop na basim mani zaman technology si na bana concrete ka top na tinaba matamda kapang ng amuk na angle adli XTTM strength is in the way Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohali pumna magsibu kudakta phanba ngamlaba Papidon cup syrup 100% herbal product ni lok khubada natana nakmahi selaba amadi khangau maring chatlaga lok kangkhu khuraba Papidon cup syrup thakpiu Papidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasiliba singduna adomgi liver da kayam sokhali khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai taba amadi kuchu kumen senghallakti kuding magsibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break imatung taram nokchare pau makhatana pizare Lamlai Block Youth Congress Party ki executive ki members singna Manipur ki senglaba Laifamlen lining thau sana mahi kiyong ki khubamda Lamlai Esida Congress ki mirep oikiba achoibam Debenbu lakadoriba mikhalda thagat kani haina punawasak longminakre Lamlai Block Youth Congress Party executive members singna senglaba Laifamlen lining thau sana mahi kiyong ki khubamda wasak lokiba adu chahi ahum helaba Manipur ki irang asi BJP amate puna chatminariba political party ki lengakna loishenba ngamda BJP lengakna Pairak padagi Manipurda misi mina kaya thoglakpa kaya amana thiba khanghandaba yumai thadok pikhibadagi micham yam laifam lehendaba relief camp ki mayum da hanjin hanba ngamdaba Manipurda tangdu leita ba purakpa ngamdaba sana lebak Manipurbo machet ahum thokna lehenbagum tawhanba chingda leiba community na tamda lakpa ngamdaba amade tamda leiba mina chingda chatpa yadana leiriba asigumba awaba sing ase subnagi Congress party khaktana kokhan mangam gani habigi wakalonda inat ki oiba thoram amaga loinana
wasakpagi thoram adu pangthokibani loinana Congress party khaktana sanalebak Manipur kanba ngambani haibigi achoba thasaba thamladuna lamlai kendra gi oinadi Englishni kuntare ta pangthokadoriba mikhal asida achoibam devenda bot piba hainasu waremna kre Congress ki mirep oikiba achoibam devena lamlai kendra da leiriba nahasing sentiment khangna Manipur imak leibak kannaba amadi miyamgi thawgal thawai hakchang yauna taunaba honagani loinana Manipur da Congress ki sarkar ama semba ngamnaba amadi Englishni kun mapanda Rahul Gandhi na India ki Prime Minister oina bahonabada achoba thogdang logani haiki Sana Laibak Manipur do ngasidi kaidore BJP na laingak paibadagi Sana Laibak Manipur chi macen ta na khaidoi masil hanjanna honna ba kandadi upai amatang lei karambo upai lakaduriba tarahumdo suba Bidhan Sabha gi election da Congress na karigumba sasan tawba taragadi Manipur da thoiba irang ase masi thoaloi koi Sana Laibak Manipur oina bo honna ba kanda MLA jingju mantri jingju puksen sengna miyam gi damakta Manipur Pachagi damta sentiment khangna thabak tawbiu haibo wafam se miyamgi mafam da thamjare Wakhalon manaba apunba wama kangleipa ki hogdokpada ngamthang luchingpurel oirambada natana hauzik mitai irol iek loina selon apunba lup milagi luchingpurel oina thaupuriba Padmasri Dr. Waikhom Gozena ngarang masagi anaba amana maram oiraga leikidabada wamana awaba fongdoktuna ikai khumnaba utpagi thoram ama ngasi pangthokre waheng leikai daleba pandam pauche ki office da pangthokiba thoram aduda wamagi president Moirang Them Naukhamba secretary Ningthaujam Devesor yauna lubasigi thomi singna sarugyaki loinana leikidrabagi photo da leisu katuna ikai khumnaki thoram aduda wamagi president Moirang Them Naukhambana Waikhom Gozen lamdam asigi lol mayek chawkhana bahonabada ngalingai matamdagi saruk yarakhiba mioini mahak masamak kayarak hanna kaisum sangda fawba leiduna mangjil thana honaramki mahakna leikidaba sida ingna chikna mapugi leikolda leibo oirashinu hairi Sina, Sina, come the lake the Basse, Naisi, and the Slava, Puru Potato Sigoina, so Mangeba money, or Minka Moridova, Mangeba Sea, the Mata, and Moishuna, Martaburana, Muchari, Verna, Maki City, or even cook a single album of Tamsida, Hana, Apuki, Kodaman, Twice, similarly in the Monka, and Semapuda, Rama, Mipaki Maki. Kung simutu kurumdari berana ada orang di kawaina mai kerana mapung pada itu hendak pak yang di final itu pun membak lawan dan kopi yang kita minta dan matu berbanyak pun ada sesuatu. Loshilak pada maruiba pamukana pizare. Manipur da nungsi chana ba asida ayet papiba aikoi gi mina taba Manipur mache tanan pasen ba mioi sing aikoi puna lantheng minaduna maru fangna fukta tuna langthoki si haina MLA Dr. Yumnam Radesham na haikre Hauzik fabugan asibina sandokchaba Manipuri pau matang sa loizare mireng tabiri bupumna maku amukana khorum jare